News TV miyeng tabir musingu tangkwan waram na tara nok sebelum na kurum jadi luina ngasigi maroiba pau pijari apun ba Manipur ama sagat na bagi damak damdam masida laiba kang purup kudimak ama to ina punsin duna hona mensi haina UCM president dire na phongdok kre rimsai shuda like narkibi kawadagi Sanjita ngasi laikidre. Chief Minister N. Birena public platform that Thawal Impal Khaidok tana ngaki sakhiba dubu Thawal apunba lupna akan bungong da yaning da phongdok ni. Loinana One Nation One Election gi proposal unit cabinet na aya pikre. Howji Mapung pau lobidasi apun ba Manipur ama sagat na balam duma sida leiba kang purup kuding mag amato ina punsin duna hona minasi haina United Committee Manipur UCM president YK dire na phongdok khrei wafamasi ngasi UCM sinduna kekupata pangthokiba langban thagi haitha leithaba hodokpagi thorom mari leinana mahar phongdok kibani YK dire na makata duna thata tuk hena sujilakba Manipur gi issue asida India government na ngasi phawba makhoi gi oiba are pawarep amata thamdana amadi issue asigi waroisin ama puraknaba thabak amata pakalaktaba asida Manipur dariba aikhoi pumbagi oiba apunbagi saktam ama sagatpa mathau tarakpa loinana Manipur gi apunbagi saktam da kuki militant singna singrakliba asi aikhoi punna thengnaminaba ama mathau tarakpa kuki militant singna sangsilakliba khongthang asi matam chana aikhoina thingaudrabadi nomudi aikhoi awawa phim amada soidana lakani maram aduna Manipur kannanaba honabada Manipur gi mapanda khundariba isil inausing amadi Manipur leiba phur khudingmakna amato ina thengnaminaba haibasi aikhoi punmaki thodangni masida natana India government na phongdorakkiba wafam amada Manipur tholeba issue si migrants singna thon bani haiba wafam masi matung ina Manipur dagi immigrant migrants singbu maru phangna takthok pachangi loina ngasi pangthok leba thorom masi lamda masigi apunbagi saktam kaidanaba honabada thawaina pontha pikraba athoba singi maphamda langban haitha leitha duna makhoibu ikai khumnaba utpani hainasu phongnoki Kanda physically koi na ubangam tri adubo loiramagadi amna mayam gidam tuwalen good jam phai adubo masi aseng bamakta ohenna ba amusung twalo ri basing ase tongan ba mani akoi gi fencing sing ase akoi gi boundary sing ase akoi gi territorial boundary sing ase kahendana mangandana akoi gi lam mangandana atuba matamda laiba influxing si ngakthok na bona bada India government atuba matamda boundary fencing si loina gidamakta akoi mari le na bo tori ngasin tilpung trani thorum tawa dwaida khulai phaba paiba kuki terrorist singna mongbung senjangda leiba mawong da attack tarokre hairi maduda khungak pusingna khut handuna nowai kapna ki aso open namadi asiana gi paudi leitri hairi Kawada Tokiba, Todok Kamari Lenana, Tasiki Tranitoidagi Rimski, ISU da Lerekibi, Kawan Norem Lekai de Norem Ongbi, Sanjita Sahi Kuntramari Nasir, Rims Hospital Lakidre. Nixingbi, Norem Sanjita, Rimski, ISU da ventilator Haptuna, Aruba PM Amada like Naduna Lakibado, Masin Tilpung, Aniga Makai Tabamatamda, like a Nabungam Lakidabni Haidi. Lakidrabi, Sanjitagi Tawai Yaudra Haksang, postmortem, Taunaba Rimski Mokta, Pusin Kre. Panbayabdi Narem Sanjita Thasi Drama Toye, a Hing Nongaida, Security Force na Kongjang Sangshin Basing Tinganaba Tier Gas Kapagi, Maikuna Sopodagi, Aruba Pim da Siva Sang Kangdana, Rims Hospital like another Lyric Kivani Adubu, Nasi Kanbangamdana, like Kidabani Hairi. Chief Minister N. Bin Singanangarang Public platform amada Thawal Impal Khaidokuna Asuklurba Matang Asida Akuba Rajniti Wapam Putoktuna Narang Nang Sakiba Kaya Adu Thawal Apunba Loop Apunbagi Lupna Akan Bumong da Yaning de Loop Asigi Pubs Haina Loop Asigi Publicity Secretary S. Amarjina Pongdokli Wapamasi Tana Sinduna Thawal Achowa Community Holder Pangtok
ꯃꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯑꯦꯁ ꯑꯃꯔꯖꯤꯠꯅ ꯍꯥꯏ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯧꯕꯥꯜ ꯍꯩꯔꯣꯛ ꯋꯥꯡꯖꯤꯡ ꯃꯤꯌꯥꯝꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯐꯝ ꯊꯣꯛꯇꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ Honorable CM Biren Asay Imphal Khaktagi CM Oibadawna ngangliba adumak Manipur miyamgi laibak thibani Laibak ki damakta siba naba yauna tumba chaba khangdana district asigi miyamna tha 19 honajakiba punamak adu Minister na mahaki sarkar thugainaba honabani haina maral sirakpa amadi miyamda lana uhannaba honarakpa laibak thibani masi iho asibu nathainaba honarakpani haina lawdaba ngamloi haiki Amurumda Manipur ki Minister N. Birena Thambal Sangle Nitai Pachu Thekta Thasigi Tratret ta Prime Minister Modi ki Humdraga Marek Suba Mapuk Mitka Mari Lainana Pan Lainaba function amada haikiba Irang asi Thawal Wangjing Hairokna Thon Bani Haina social media da viral oi wafam asi Thawal amasung Kaksing district apun balup tagdana akanwa mongda condemn tawi amadi leader amana asigumba immature oi wafam asi phongdorokpa asina leader ama oibada mapung phadaba amadi matik chadaba misakni haibdu taksare semester gi wafam asi Manipur miyamna condemn tawfam thoi leipak asigi khwaidagi maru oiba thodang pairiba semester amana magi political rival amabu masak maming panbagi matik laitraga saukraba district amabu pulap pakshinduna miyam kaya gi maida amubu kali tesin bo wafam asi khudak ta handok minister gi wafam asina masamang political maturity oidaba amadi personality yaudaba misak ama oina uhalle kukisingna minister Biren bo athiba wahaina saibada Khamaikai Thawal amasung Kaksingi miyamna nungaitaba phawduna condemn tawribani amadi kuki na taliba separate administration yaroi haiduna democratic oiba agitation sanction khiba kaya minister na khangbigadabani ngasidi minister gi image oiba wafam aduna Khamaikai amadi Manipur miyamgi ningba kahelle minister Biren na lengakpa haitraga Thawal maikai da taisinba yaroi electoral policy tawbada Electoral politics tawbada district village local panbiganu amadi miyamgi iho si lana lamjing naba hona biganu amadi miyamgi unity thugaiginu haina tagdal gi spokesperson y bhagesan na phondokre Modi gi ahum suba lengak lakpaga lamdam masida thokliba wa thok asi numit chamani gi manungda loisingani haina haikibani adubu narang numit chamani pharba matungi wafam phongdrokpada irang asi loisinabagi road map yekpa hore hauzik nakal amagi ani gi marakta dialogue sathaba hore haina home minister Amit Shah na phongdokkibo adu karamba nakal ani gi lusingba singa wari sanaribno miyam da mayek singna thambiu haina MPCC gi working president KS Departana phongdokrakli hiramasi gi mari lena ngasi BT road ta leiba Congress bhavan da pakthokiba paw infam amada mahakna makha taraduna hai narang Narendra Modi gi 3.0 gi 100 days program ga mari lenana Manipur da thok leba irang asi loisinaba dialogue sathaba hore haina union minister home minister Amit Shah na haikiba adu karamba lup natraga stakeholders singa sanabano haibadu mayek singna thambiu amadi karamba ground da sanari bawari no hauzik oriba film asida di wari sanabagi mami taba ude loinana lamdam asigi warekliba film asida santi hanjindaba center amadi state pali balengak na transparent leina thabak tahonningi haina phongloki makha taram hang hai ngarang secretary to minister and Geoffrey gi khuyekta thokiba order amada lamdam asigi periphery area da Myanmar gi drone bombing long range missile jungle warfare training phanglaba Myanmar based militant sangsilakre security force sing mikup nahom singna lainaba order ama thokliba si asumra natraga aranbra haibagi clarification ama minister na thampham thoi maitai khunda attack sathanaba kuki militant chamapan rom Myanmar dagi Manipur da sangsilakre haiba lenga ki official na thokpa order adu taraina lopham thokte haiki Manipur da Bharat Sarkar ga dialogue hore habagi ground da kari mamita bage hanje koi ta de na lojai adumaina atop group idasu adum power ni on the dialogue chakabagi mami laite group ani stakeholder identify tawde transparent oide home minister ga sanari ba Bharat Sarkar ga sanari ba dialogue tongmeri singse
करम बॉडी नो है से हम क्लियर कट ट्रांसपेरेंसी में पीपम थोड़ी इन कांग्रेस पार्टी ना डिमांड तोड़ी मणिपुर प्रदेश कांग्रेस कमिटी की प्रेसिडेंट केशम मेगेचंद्रना लुसिंगदुना पाउ इंफम अमा सिलचर प्रेस क्लब ता पांगथोखरे मेगेचंद्रना हाइखिबदा हौजिक मणिपुर थोकलिबा कांगलुप की इरांग असिना मरम ओइदुना मियोय लिसिंग कया लांजेनदुना रिलीफ कैंप ता संगफम लौदुना लेरी था तरुक हेंजिलकलबा इरांग असिदा मियोय कया थवाइना पोंथा पीखरे हौजिसु ड्रोन दगी बॉम्ब कया थादरतुना लंदारकपा लेप्ट्री असुक यामना कंसिलकलबा इरांग असिबु सेंटरना करीमता खंगीदना लेरी इरांग असिना असुम असुम पाकथोक चाउथरोक्तुना जिबाम योक्सिलकले जिबाम दसु माइके क्यादगी नोमई अमदी बॉम्ब टॉप कापसिलकपा लेप्ट्री यामना ngaklibadi थासकी ट्राटेटा ANI की इंटरव्यू अमदा इंडिया के होम मिनिस्टर अमित शाहना पीखिबा स्टेटमेंट अदु यामना लाइबक थीबनी ANI की इंटरव्यू अदुदा अमित शाहना मणिपुर थोकलिबा इरांग असिगी मतंगदा असेंग रिपोर्ट खंगदबदौना था अहुमगी ममांगदगी मणिपुरदा मिसिमिना नोमई कापनबा अमदी बॉम्ब टॉप थादबना सिंगबा लेपख्रे हाइखिबदु यामना लाइबक थीबनी मांगना पीखिबा रिपोर्ट अदु कनाना पीबनो नत्रगा अमित शाह मसाना असेंग रिपोर्ट अदु थिजिनदबना हाइबा वहंग हंखे मेगेचंद्र मखाता हाइखिबदा था तरुक हेलकलबा इरांग असि सोल्यूशन पोरकनबा प्राइम मिनिस्टर नरेंद्र मोदी ना मणिपुरदा लाक्त्रिबा करिगिनो असिगुंबा पेंदबा कया असिना मरम ओइदुना महाक मसामना मणिपुर मियामगी महूत सिंदुना दिल्ली की PMO ऑफिस चतुना प्राइम मिनिस्टर श्री नरेंद्र मोदी बु मणिपुर लाखमिनबा बाटोन तौखरे हाइके ngasi पाव इंफम अदुदा कसा डिस्ट्रिक्ट कांग्रेस कमिटी की जनरल सेक्रेटरी डॉक्टर माइमून शांति कुमार सिंहा अमदी कसा डिस्ट्रिक्ट कांग्रेस कमिटी की रोबिंद्र सिंहा सु सरुक याके अखोई इन्फ्लेशन इंडेक्स ता मणिपुर ख्वाइदगी फंगीबनेबा अदो जस्ट फेस सेविंग की ओइना सेंट्रल पुलिस फोर्स CRPF की थ्रू दा अखोई की कैंटीन गुंबा खरा गोदाम गुंबा खरा हांगदोकने हाइबसिनदी मसिना इसेंशियल कमोडिटी फंगबं ngमोय अदु सरुक नेशनल हाईवे प्रोटेक्ट तौ खुसिनरकपा असिदा पलेन की CSO सिंह अमदी मियामना कक्सिंग AC की MLA रामेश्वर बु थागतपा फोंदोरकले स्टूडेंट्स यूनियन ऑफ कांगलेपाक सुक लिंखत की बात सही त्रहुमदोई मपुंग फारकपगी फाउंडेशन डे सेलिब्रेशन ngasi वांखैदा लेबा यूनियन असigi ऑफिस ता पांगथोखरे फाउंडेशन डे की थोरम अदुगा मरी लेना सुक की प्रेसिडेंट निंगथौजम धन कुमार मैतैना फोंदोखिबदा लमदम मसिदा थोकलिबा इरांग असigi वराइसिनमा अतुबा मतमदा पोरक्तुना लमदम मसिदा खुंदामिनरिबा फुरुप खुदिंगमक अमगा नुक्सी चानना हिमिनबा वरसनो हाइना याइफा पाउजल पिरकले लोइनना हौखिबा नुमित मरी मंगानी असigi मनुंगदा महरोई सिंगदा थोनिंगदा थौदोक कया अमा थोरकपा असिमकना महरोई सिंग असि मपु पांदबा अमगुम कंगाउना लेरिब्रा हाइबा असि थमोई सोकना नुंगाइते मसिदा नतना तोंगान मियोय खरना मसागी पर्सनल इंटरेस्ट दा महरोई सिंग असिबु लाल लमजिंग लब्रा हाइबगी सिंगनबा लेरे मरम मदुना महरोई सिंगना मियोय सिंग असिदगी सेक्शन लेबियो ngasi maksu all manipur students kawwa loop amana mairoi sing DMU da pungani haina Facebook page amada thokliba asi mairoi loop taruk amadi kokomi students front ga punna sanminariba mairoi loop manga ga karigumba hiram amata da mari leinade haina su foundorle aduga ngasi ngarang dagi hawrakanda akogi all manipur students haina group amana lamdam sigi leiriba koi mairoi sangsing dagi school college sing dagi mairoi sing la kanda koi ngasi maksu DM college apun gani haibagi magi program ama wangpang paikali aduga rally set kani haibagi madugi iho mat sagatna bhaiba tare masi tauri masi ta sing harakanda koi mairoi loop sing chengna koi lejariba koi punmin nariba mairoi loop taruk amadi kokomi students friend da pulliba koi mairoi loop mangagi masi knowledge amata leite hariba Coalition Against Drugs and Alcohol Kadagi Tagni Palak Suva Mapok Kumon Tharal Ama Pureiromba Konang Makongda Leba Loop Asi Office of Pangto Kre Thoramadu the United Committee Manipuri Shem President YK Dhiren Kadagi President Hijam Priyokumar United People's Front UPF President Nongthombam Rupachandra National Identity Protection Council NIPCO की President Oinam Premjit Manipur Peace and Integrity Council MAPI Council की President KC Romeo Amadi All Manipur Progressive Farmers Association की President Konthaujam Thoiban Maitayna Mathangsina Chief Guest
President amadi guest of honor oina saruk yaki thom aduga mari leina kada gi general secretary Git Chandra Mangang na pholu kibada kada hari balup asei maru oina inkhalak liba naharol singbu mayai kaba nisagi ipakta lup kigadaba dagi kalhongnaba pandam da sem kibani sahi bisang sinna drug amadi mayai kaba nisa thingduna lakli state asida drug lalonba chaba kaya phagatnaba matung miyamda asumaran puthoknaba kanna honaduna lakpadana tana lamdam asida drug lalon liba asi high profile gi miyoi kaya yaurokpa sina drug thingbada awaba masu oiribani loinana manipurda thokliba irang asigi khurong chaba longduna lenga asina yu legalize tawbagi ayaba pikiba simak yamrok laibak thibani adumainama kadana makhatana nisha thingbagi thabak adumak sathaki gani hainasu phongdokki lay với nhữngสิ่งที่ต้องนะว่าจะจะคิดว่าที่ตัวคนละมีแม่มาบางทีคนเรียกว่าสิ่งนั้นนะคนนั้นก็คนไล่ไปมีมุกเงินบอกคนนั้นก็คนละเป็นคนมาเลยคือนะคนใช้ที่สิ่งคนตรงนั้นเป็นดิเมนชันนั้นก็หลักก็ได้ให้ไปจริงๆนะสุดเลยแล้วมันสิทุ่มตั้งแต่ peaceful นะมีความเป็นดีนี่สิที่ผมได้ข่าวไว้ทำ Mamang sahidagi hauduna lamdam masida thokliba lan asida miyoi kayagi sel gi demand lakpana kham thengna wana re dukan hangpa ngamroi dabagi phibam da leire maramaduna hiramasigi matangda Manipuri Governor Chief Minister amadi Secretary Advisor da memorandum of pisin kare haina Imphal Naga Business Association INBA na phongdrokli sel gi demand kaya lakpana awab kaya mayok na re haibagi matangda INBA gi oiba emergency meeting ama tarung community hall da pangthok laba matung paumisinga unaba amada INBA gi President KR Anisna phongdorok pada lamdam masida thokliba lan asigi manungda demand kya leptana lakpana business tawsingda wabna khangba ngamnadre aikhoisu hingdaba yadabanina angamba piduna lakli adubu hojiksu leptana lakpana aikhoi khangba ngamdre haiki business tawriba asi khoi hingnaba amadi angangsing semnaba honaribani aikhoi masel amaga corporation pinasi tha khudingi dukan singda demand lakbasi yaman khibana khangba ngamdre mioi amada lup kaya gi demand lakpana dukan phamba ngamroi dabagi phimda laklei maramaduna masigumba thong singasi makhatana tawbigano hainasu appeal tarokli aliba mayam sina mayam gi pending ai pithok patarde aikhoi dukan su leiba ngamaroi aikhoi hingbagi damak to su yam wa grani dugi damak ta asi tawbigano haina inba haina aikhoi group amba Imphal Naga Business Association aikhoi na semraga asi tawjabni aikhoi aise inba gi president ni aigi maming na enis tawbani nakanamromda INBA gi executive member Lucy Liangai na paumising na phongdrok pada thasi trauma da dukan singda masak khangdaba miyoi khara laklaga kwa kaithel da leiriba laknaba khangalamki madura kibadagi satuna paisa gi mateng pangnaba hairakki aikhoisu angaba mateng pangduna lakli adubu hojikti myam punna warbanina lising manga pange hairubada kumai haraubagi paisa khaibnate hairaki hairi madugi mahutta dukan amamdagi lupa lising kun oina pina khangalaki paisa adu yamnina piba ngamloi hairamki hairi hairiba paisa adu ngasi tang traga nipan numit asida pidaba yaroi hainasu hairaki hairi asuk wanri ngai charak asida angamba oina angamba pinaba asi pinanga sinbidrabadi yamna nungai gani hojiki oina aikhoi dasu yamna wari banina paisa piningai leite awabasi miyamna su khangbiyo hainasu Lucina phongdrok le INBA gi emergency meeting adu lorba matong we want safety we want peace amadi we want coexistence haiba slogan singsu lauki khangdre adu moina pasengna lakra dum pangbiyo haibadi akhoi angamba sama oigira samanga oigira lisingama oigira angamba matung ina pira su akhoi sa harauna pi ning bane adubo hojikti sum yam toy silak pane na akhoi de paisa leitre pi ningoi do kaisu leitre akhoi pi basu ngamaroi hena wafam se si thamning noi plata Jiribam Municipal Council na Swasthya Hi Seva 2024 ga mari lenana lamtu sengba amadi Jiribam Municipal Council gi office ta hangba RRR Center gi kuthang da collection taukiba sinaba yariba furit firol sing Jiribam da hangdro laiba relief camp gi inmate sing da Jiribam Municipal Council staff sing satuna khusin nakre
Janims employees in July amid the August Tagi Kusuman Pitokana employees in Wabna come Tang with Natana office Karak Navagi say later Haina Train Nurses Association Janims president Atopam Ranjitana Fondorli Nasi Janims non-teaching staff Amadi Train Nurses Association Janims and in the Sindana Janims MS office Mamanga Pangtokiba Pau Impam Amada Wapamasi Pondoladuna Ranjitana High Janims employees singi tha ani ge kusuman pitokta laiba asigi matakta agitation kya tawnaba honor basu staff sing ase humanitarian service ta laiba maramna tawba ngamdana lakli asigumba service asida lairubana mamang dasu tha hum ge kusuman phangkidaba adugi matang dasu authority gi matakta numit mangani gi manungda Janims ki staff sing gi pitokpam thokpa kusuman pitoktabadi staff sing strike tarogani haiba wapam thamkraba matungda staff sing kusuman phangki madugi matung makhata poina mathang thagi kusuman asisu anumak thengthana phangba tare khanduna July thagi aroiba sayola sim medical minister yauna Janims ki director da point khara yawba se thabasu leikhre madugi matung tha sigi marida authority amadi staff sing punna phaminaduna wari Sanaba Aduda authority sing na Piramba Tazaba Aduna Nasi Pava Karingba Makalamatagi strike sanction Davani Adubu Thani Kusuman Pitoktana Laibana staff sing Adukimatic Awaba Piram Amada Mayok Nabatanatana Isa Isu Kaya Mahimasing Nikina Tamhanba Ngamdabagi Kongpam Amada Lakpa Amadi Office Kato Kasin Tawuda Sinanaba Sel Directabagi Acho Awama Mayok Nariba Asi Kanbiduna Mari Lenaba Singna Atuba Matamda Janims staff singi Kusuman Pitok Naba Sinbi Hainasu Mari Lenaba Singi Mafamda Apil Tarokli. Mayamam Sule, Hogi unrest with river situations, the staff chain Gibagi, Adigidi staff ki manpower what Pagi, Adigidi patient Mayam Gining Batung, the Bagi Maraksida, staff Awaba Mayama Mayauba, Lamlatna travel to Rakpa. Adigi tolo phangakta namara moiduna adigi curfew thamjanba matamda lambi thalamba mayamna lambi koirhalla kohela chapa matamda iche marakta thawloi thokidana koise lakpa ngamdre marakta tolo ka phangnadamne haibada Lakliba September kundagi horaga tampaki sangba yaba mafam singda satuna miyamga kusumnaraga state lengaki puning singsin naba khongjang jangsilagani haina social activist transgender malen thongam na phongdrokli hiramasiga mari lenana Manipur press club ta pangthokiba paw infam da mahak na makhata aduna hai iram da masida thokliba lan se lamda masigi tongan ba miyoi singna taksil labasu honari haiba khak natana mai pakpa lambi sangsinba ude thabakta wanthokpa su leitri tongan ba tongan Tanabagi Wakal Ladiba Cookie Eminate Tara asi Latok Tripawa House Tagi Latok Piu Sulate, Action Local Persulate, Makogi Power asi Latokana Labana Irang asi, Losimangam Davani, High the Hyman Batoloi, Lady Eminate Tara asi Power asi Latok Piu Haina, Memorandum Kayama, Pisin Basul Lake Adubu, Kangshin Usinadana Lady Masimak Miyamgi Apen Boyde, Semester High C, Miyamgi problem, Kuding CM the Sob, Tony Haina, helpline number Galoinana, Kangalak Navasu, PDB number asi, Pau Pound of Pangde, Madam Aduna, Manipuri Irang asi, Atuba Lotion Naba, Cookie Eminate Taradagi, Power asi Latok Naba, State Lengaki Puning, Singsin Naba, Kongjang Sanction Lagani Haiba Wapam Tamki. I have a November September, I would be Tampaki le Mete sing some talk and Yarido. District sing as I hang as a very Haragan of Dugi, Lady Brazil now singing my Bel Kaya, Kusamaraga, Lehaki Matata, Kuki, Militara, Biliba, or Singa, the talk trip out. I have Makata, I have hesitation, some send about the same Sabala. Otherwise, Lloyd talk about a wishing and Ningsing Torum 2024 is sort of Ama Oina, Maribak Majati, Namukta, Ningtam Landal. Lanpa Oidura Manipuri Atobokulum do in the Leramba, Mount Manipur, and Manda, Sahisigi, Langun Haisoi, Hikat Laikat, Tambagalina, Dr. Yumna, Mahendra Kumar and Lusinguna, Tungi Miro, Kalaga, Mahara School Sandragi, Ningsing Mitam, Amatamnaba, Urep Tamkre. Nasi Pangtokiba Tramadura Government Circuit House, South Point, Port Blair, the protocol in SARS. Sesagri Protocol Assistance के गणेश कुमार डॉक्टर वाई महेंद्र कुमार नेशनल सेक्रेटरी भारतीय दलित साहित्य अकादमी न्यू दिल्ली डॉक्टर निंगोम्बम समरजीत एंथ्रोपोलॉजिस्ट सर्वे ऑफ इंडिया रीजनल सेंटर पोर्ट ब्लेयर हवन
Sitra Nasingba Kayana Thongla Mari Lindana Wanganki Haina Dalit Site Academy Manipuri Sel Pali. One Nation, One Election ki makada Lok Sabha amasung State Assembly singi mikal matamamada pangthok nabagi proposal ngasi Union Cabinet ayaba pikre lakadaba Parliament ki ningtham mifamda bill oina puthoknaba yai hairi hanagi President Ramnath Kovind na lusingba High Level Committee ki report ki matung ina Union Cabinet na khanakibani haina Union Minister Ashwini Vaishnavna Paumi sing unabada phongdokre One Nation One poll ki wafam ase party amanu sawgali hainasu mahana makhata na phongloke matamamata Mikhal Pangtok pasi sada marphuna sawgali haina response tawrki opposition party ki manung dasu masi support tawnabagi amana amada insinerakani thajai haiki matamamata da Mikhal Pangtok labadi center da lengak paiba party da khudong sawa pigani haina Congress AP amadi Shiv Sena Youth BT na yaningdaba phongdok livani NDA ki allies JDU nadi Chirag Paswan ki party nadi masi hairi Lok Sabha poll ki manifesto da BJP na One Nation One poll ki wafam hapki madu thabakta onthokpa ngamnaba hanagi President Ramnath Kovind na lusingba high level panel amana yengsin khibani panel aduna makhoi ki report adu President da March da pisin ki hairi Ukrainian drone attack tawdagi mai chak liba Russia ki Taver region dagi miyoi singkhara saphagadam phamda puthoknaba order thokre local governor Igor Rudeniana haikibada drone attack na sohlaba maphamda emergency service locally maphamadda maikhu wangna kakhatpagi saktam video footage da udli ammunitions warehouse ama drone attack tawda sokhi maduda fuel tanks ballistic missile artillery cells amadi explosives sing thamani Ukraine da Landabada sinanaba khulai sing warehouse aduda thami hairi Ukraine sinari ba khulai sing adu Western allies na pibani adum oinamang US amasung UK nadi ayaba pidriba khulai sing Russia da target tawna sinaki explosion mathang tawkibada $1 million kunthra mapan gi mamal oigada mangkhre hairi hojik aloibada moroi pawhnu pijari Apunba Manipur ma sagat na balam dam masida laiba kaunuk phur khuding makna amato ina punsintana hona minasi haina USM ki president Direna Fondokre Rims ICU da laikanar kibi kawa dagi Sanjita ngasi laikidre Minister N Birena public platform da Thawal Imphal Khaidok tuna nga ki sakiba du Thawal apun balup na akan bumong da yaning da phongdorkle loinana One Nation One Election gi proposal Union Cabinet na ayaba pikre asigi menedi image problem sadok saba matang se loijere miambo amukana kurumsari